ngasi aying asa nungju nungsagi chang manaraktriba sidagi ngakthoknaba amadi mahosagi khal ngaktuna thamnaba pandamda mafam kayada paksana u chara singtharingai cherekta Kakching district ki Khunuda Laiching proposed reserve forest ki manung chanba Laifam longnungda kanglon kaina u pambi kaya yalaga khaiduna lairamle hairi pawasin hai Khunuda Laiching proposed reserve forest ki Laifam longnungda kanglon kaina mioi kharana u pambi kaya yanthattlaga khairaga Hondokle haibagi akaknaba pau ama fangbadagi Thobal Forest Division gi DFO Dr. Laisangthem Jesili gi miteng makhada Kakching Range ki Range Officer Huidrom Sundarna luchingba forest staff singna changsinduna yenglubada upambi kaya Yanthattamba amadi Khaidatlamba thengnabadagi Fagatkhre purakpani hairi forest staff sing aduna mafam aduda leiramba u yanduna khaibada chenaba mioi nipal amadi u akhaiba sing u akhaiba haptuna puthoknaba tawramba Shaktiman Gari loinana u khaibada sizinaramba modify tawraba tractor amasu Fagatkhre hairi upambi sing Yanthattamba amadi Khaidatlamba hundoklambagi maralda faraba mioi nipan adugi mathakta Indian Forest Act ki matung inna ain gi oiba thabak sing chapchana lokhalagani hairi